Northeast Window meeting tabiri bapum na mapu taram nokchari. Ngasi Imphal da phongkiba marueba pauche singi manungda marueba pauche oriba huye lampau amadi naharol thaudangi editor gi ayaba laujaraga pauche sida phongkiba marueba pausing pathokchari. Ahanbada local news. Bishnupur gi DC na chair lauduna lawlokpa amasung IDP sing hongjilhanaba mifam pangthokre. Ayuk pung taruk makhaidagi na nungtil pung mari fauba law khawgani yaigani IDP sing hanjan ngangadaba mafam sing khangdokle athubada hauragani. May ahum lising aniga kungo humdoidagi hauraklaga hauzik fawada waroshin puraktriba manipur gi tamthiraba lan mayoknaba tampaki district singi manungda khwaidagi sathiba thodok sing thokiba district ama oibada natana relief camp masing khwaidagi yamna hangba district ama su oiriba Bishnupur gi deputy commissioner Puja Elangbamna chair lauduna district asigi labuk singda laumi sing law khawba amasung yaibada thokaningdaba thodok sing thokhandanaba amasung relief camp da changjafam lawrakliba IDP singbu masagi mayumda hanjulhanabagi matangda security meeting ama pangthokre. Mifam asing asi district asigi mini secretariat complex da leiba conference hall da pangthokkibani kanglu furu amaga amagai marakta leiriba mafam singi tainafam da makhal amatagi thokaningdaba thodok sing thokhandana kumsigi chahigi law khawba yaibagi thabak sing ningthijana pangthokpa yananaba amasung IDP sing mayumda hongjilhanbagi thabak athuba matamda haunabagi damak khanakiba mifam asida district asigi SP in charge TH 𝗠𝗔𝗡𝗣𝗨 Additional District Magistrate T. Opendro, District Asigi Police Station Singi Officer in Charge Sub-Divisional Officer Amasung District Asida Deployed Tauriba Central Force Singi Commanding Officer Amasung Makoigi Mihut Singda Saruk Yaki. Mifam Asida DC gi Maikaidagi Lawok Pantha Yoksilak Lawmi Singna Law Khawba Amasung Yaibagi Thabak Sing Pangthorakpada Kudong Thiba Thodok Sing Mayok nanadabagi damakta Security Agency puna maki marakta yamna nakshinana coordination pinaba mathautai haina wafam phongdokhi. Officer pumna magna masa masagi mathau sing kathopaga loinana lawmi sing law lokpada makhoida asoy angam thokhandanaba yariba makhai security gi angamba mating pigadamni haiki. Mifam asina kupna khanaraba matungda district asigi tongan ba furup singna leiriba mafam singdagi tainafam da leiba lawbuk singda ayuk pung taruk makhaidagi na hauraga nungthil pung mari fawba lawmi singna law khawba amasung yaiba yagani masigidamak matik chaba security personnel singak sengani haiba wafam yanaki loinana DC gi maikaidagi su ngasigi security gi mifamna law khawba amasung yaiba gi thabak pangthoknanabagi damak piriba pungfam asigi manungda lawbuki thabak sing pangthokpiu haina su appeal tawki. Mifam asida saruk yakiba Bishnupur gi SP in charge maikaidagi security personnel masing hengadhanduna ngak senbagi thabak chathaba mathau tai haiba wafam phongdor khibaga loinana law khawba yaiba lojiba fawba thokhaningdaba thodok sing thoraktanaba ningthijana sem saba maru oi haina su phongdokhi. Aduga mifam asida saruk yakiba security gi official singasu kanglup anina leiriba mafam singi tainafam dadi ing tapna law khawba yaibagi thabak sing pangthoknanaba haure haina report puthorki amasung mathang tha loshilakpa fawodadi Bishnupur district ki labuk singda law khawba amasung yaibagi thabak sing mapum fana loshilagani haibagi thajaba thamki. Amaromda relief camp singda lairakliba IDP singbu athuba matamda masagi yumda hanjilhanabagi damakta thabak asi pangthokpa yaraba mafam sing security officer singna masak khangdokle hariba mafam sing aduda athuba matamda IDP sing hongjilhalagani haina phongdokhi. Loinana security force singi maikaidagi su IDP singna masagi yumda hanjinbada piba yaba ngak senbagi mating pigani haibagi thajabasu phongdoknaki. DC gi maikaidagi stakeholder sing asu amata oiminanaba amasung chawkhatminabagi pandamda punna thabak lokhatpinanaba amadi Bishnupur district ta hena ing tappa puraknaba honabiu hairasu appeal tawki. Ningsingba yabadi Prasant Kumar Singhana Manipur lengaki chief secretary oiringai relief camp ta changjafam lawrakliba IDP singbu chahi asigi haukiba July thadagi hauraga December fawbagi manungda thengkhang ahum lakta masa masagi mayumda hanjilhangani aduga hanjinba yadriba singina lengakna prefabricated housing saduna lehalagani chatliba chahi asi December fawbagi manungda state asida relief camp amata lehalaroi haibagi wafam phongdokpa leikhrabani.
𝐍𝐄𝐰𝐓 manipur लाक्लिबा खोंचत असिगी मनुंग चन्ना सेनापतिदा था असिगी कुनगा मापनदा थुंगदौरिबा असिगा मरी लेनना नोमगी सिंथापुमना लेपननबा UNC ना खंगहनख्री था असिगी कुनगनिथोइदा चाही यांखै हेलबा मतुंगदा मसागी पोक्नाफम लमदमदा सोमडाल विलेज लाखिबा NSN GPR गी अल्टो किलोन्सर 𝗠𝗔𝗡𝗏𝗣𝗏 दिमापुरदा हनखिबगी खोंचत की मनुंग चन्ना सेनापति डिस्ट्रिक्ट के पांगथोकदौरिबा मिफमगिदमक यूनाइटेड नागा काउंसिल ना नुमित अदुदा मणिपुरदा लैरिबा नागा खुदिमकना लाइनिंग लाइसन पांगथोकनबा डिक्लेरेशन ऑफ जे ना लाउथोखरे UNC ना थादरकपा चेरोल अमगी मतुंग इना लाक्लिबा था असिगी कुनगा मापनदा गवर्नमेंट ऑफ People Republic of Nagaland gi Atokilonsa TH Muiva Taramna Okadoriba Thorongi Yenglaga Mahapu Ikai Kumnabo Utpa Oina District Adu the Ladiba Mahitam from Sang Dukan Pumna Makton Londuna Tabak Lepnaba Kangalakli Amata Oibagi Masaktam Sagat Naba Pankokadoriba Thorom Aduda Naga Kudimakna Mi from Aduda Saruya Nabasu Kangalakli Nagagi Top Topa Puwari Saktam Amadi Nagagi Firepki Damak Tengnadi Balanteng Asida Lautokliba JSina Amata Oibagi Masak Amadi Pangal Tona Adu Mayek Sengna Utopagi Ngamlagani Haina Pankokadoriba Mi from Aduna Naga Singi Ing Tapa Amadi Chokatpa Purapo Oirashanu Haina UNC gi Cherol Aduna Makataratli Langdum water supply scheme gi makhada paikhatpa extension of pipeline gi thabak lotion binaba maikai adongi miyamna lainga ki pukning chingsilakli Imphal East District ki Kairao Kendra gi manung channa lairiba Langdum water supply da extension of pipeline gi thabak haukiba chahi lising aniga kunga mathoi dagi paikhatlakuna ayamba thabak shuram laba matungda scheme asi mapung fana lotion dabana ngasi fawa thabak ngamdana lairiba asi athubada lotion duna Tabak Hohanbinaba Maikai Adongi Miamna Pauchi Asi Kuthangda Laingaki Puning Chingsilakli. Maikai Adongi Miamna Pauchi Asta Fongdoropagi Matung Ina Ngasi Haktengana Pauchi Asina Mafam Duda Chatuna Yingsilubada Hydriba Scheme Asi Manipur Water Supply Project Package RWSP 8 Extension of Pipeline from Langdum Water Supply Scheme Haina Tharamki Scheme Asigi Capacity na 0.18 ml ni Scheme Asigi Fund na New Development Bank ni Scheme Asi Haukibana Kumja Lising Aniga Kunga Mathoini Aduna Loshingadaba Amatamna Lising Aniga Kunga Marini Thabak Shuriba Agency na Sudhakara Infratech Private Limited ni Imphal East PHED Division PHE Manipur Haida Tharamba Thengnaki Madugi matakta reservoir amadi ising janfam tanki ani sabadi loiraga mapum fana loshindabagi napi songjilaba lairaba thingnaki hairiba nauna sariba scheme asina akoibagi khunja singda ising marang kaina fangba ngamgani haina miyamna thajanaribani Langdum water supply asigi fit tara pakpa kun khara henna sangba tanki asina kairau mating amadi kairau bitrani gi masing yamlaba praja sing rotation naina ising thabada Tenki na pikpa mishing na yambana ising konadabagi ayambana ising lairaga seasonary miyam na tenki he na chauthoknaba ising kuina thabinaba water management committee da toina wakatpasu lairibani asigumba langang na paikhaliba extension pipeline scheme asi loshilabadi miyam na ising marang kaina fangani haina panaribani adubu matam chana thabak loshindabana miyam na nungnangba poknari Maramaduna Langang na miyeng changduna thabak asi athuba loshinduna thabak hohanbiu haina maikai adongi miyamna langaki puning chingsilakli National News amuk pathokchari Andhra Pradesh ta thokiba bus accident ta mai chaglaktuna miyoi kun sikre taragani pan hinghore Andhra Pradesh ki Kurnool district ta ngasi anganbada thokiba bus accident ta bus adu mai chaglakpadagi maduda tonglokhiba miyoi kun sikre tarani pan di hinghore haidi Thaudok adu ngasi ayuk pung 3:30 rom taba matamda Kurnool Chinatekur khungang maya da thokibani private travel bus amada chawrakna passenger nifu tongduna lakhiba adu two wheeler amaga Thengjinabada bus adu mai chaglakpadagi yamna thajadaba mawongda maduda tonglokpa miyoi kun kanba ngamkhidabani haidi mafam adugi fangba pawgi matungina aponba passenger manungda kun lekhidraga taragani panamadi hingaure haina fongdorakli lekhidraba miyoi sing adu ka hena mai chakpadagi masak maming khangdokpada awaba ama oiri haidi
Thawdok adubu uhoba kanguna fongdorokpagi matung ina bus aduga two-wheeler duga thengjinaba aduda bus mamangda thangba saruk adu hana mai chaklakpani adubu khangaudana bus pumba pungchak chakpa horakhi hairi. Bus adugi emergency exit door thugaiduna miyoi taraganithoi chongthorokpa ngamkhi makhoi kanna sokpadi yaude hairi. Adubu makha tana cheksin thorang lokotpa oina Kurnool Government Hospital da layengnaba pukhi hairi. Thawdok adu thokpagi matamda nong shukanna chuba maramna thengaibagi maram oigani haina authorities singna fongdorakli bus adu maina pungchak chaktuna supnatagi framework khaktamak ngaihori hairi. Accident ki thawdok aduga mari leinana Andhra Pradesh ki Chief Minister and 𝗠𝗔𝗡𝗏𝗥 𝐍𝐄𝐰𝐬 na nungaitaba fongdorokpaga loinana leikhidraba miyoi sing adugi imung manungda mahaki maikaidagi su awabada saruk yari haina fongdorakli. Kurnool district ki 𝗠𝗔𝗡𝗏𝗥 mayada thokiba bus thengjinabada mai chakpagi thawong aduga mari leinana leingaki authorities singa soklaba amadi awaba nanglaba imung manung sing aduda leingaki maikaidagi piba yaba mateng sing pinanaba Chief Minister 𝗠𝗔𝗡𝗏𝗥 khudakta khanganba laikhre. Marak asida thawdok adugi matangda thijananaba authority ki maikaidagi team ama semduna mai adu karamna chaklakhibano loinana thengainaba adu karamna oirakhibano haiba adusu yengsingadori. Bus aduda tonglakiba passenger sing adu nongalamdagi matam oiba maramna tumba yaunaramba yai maduda chenthokpa nanghaudaba oirangani hainasu thajanari. Indiana trade ki matangda hatu natraga kokta nongmaina namlaga yanaba purakadaba natte Piyush Goyal. Indiana lalon itiki matangda yanaba adu hatu oiba mawongda natraga mina kokta nongmaina namlaga nampuda purakadaba leite haina laibak asigi Commerce and Industry Minister Piyush Goyal na fongdokre. Wafam asi mahangna Germany ki konung Berlin da pangthokpa Berlin Global Dialogue ta pangfongdokhibani. Goyal na makha tarduna Indiana hozi European Union amadi USA yauna tongan ba laibak singa trade ki oiba yanaba purakpa yamna kanna thabak chathari. India gi oina hatu yashinaba purakpagi wafam amata leite masida sunatana yanaba adu akaknaba matamgi manungda natraga kokta nongmaina namduna yanaba puraktaba yade haibagi matagum tawraklabasu Indiana adubu kaidawnungda thabak oina pangthokloi haiki. Piyush Goyal na Berlin da mafam adugi company kayagi CEO sing amadi tongan ba luchingba singa unaduna India amadi Germany gi marakta lairiba trade ki mari amasung sell invest jobagi matangda wari sanakibani. Mahangna makha taraduna trade ki yanaba purakpa haiba asi atenba matamgi oina khanaroidabani tung koina chatpa yaba mawongda semhagodaba yanaba ama oigadabani haiki. Indiana warek amabu kaidawnungda hatu lawba leiroi natraga hozi fongfong sariba fibam sing oirabasu akaknaba matam ama lepshilaklabadi madu yaba ngamloi hairi. US ki maikaidagi thamlakliba ka hena wangba tarif sing asi mayoknaba Indiana tongan ba lambil kaya ama thiduna lakli masigidamakta hana USA na lawramba potlam sing adu mamal yamkhalakpa maramna atopa mamal hanthaba market thibagi thabak adu yamna maru oi haiki. Kanagumba kharana India gi lainariba mari asi laiganu haraklaba matamda Indiana lawgadaba natte European Union ga mari lainaganu haraklaga Indiana hekta lawgadaba laite masida sunatana karigumba nongmai leiraga Indiana Kenya ga mari lei amatta thamnaganu harakpa matamda madusu yaba ngamloidaba wafamni leibak amadagi potlam ama leibagi warep lawba asi atopa malengi leibak singasu khangfam thoi. Modi gi luching makhada Jammu and Kashmir gi housing oriba fibam asi lakpani Kiren Rijiju. Union Minister Kiren Rijiju na Prime Minister Narendra Modi gi luching makhada Jammu and Kashmir da Article 370 abrogation tawkiba aduna maram oiraga mafam aduda hanadagi afaba amadi chawkhatpagi fibam fagalakpani haina fongdokre. Wafam sing asi mahangna media gi miyoi shinga unaba amada thamkibani hojik Jammu and Kashmir si tangdu leitaba ingtappa amasung chawkhatpagi lambel da changshili malemna Kashmir bu yengba pamli maram aduna mafam asi tangdu leitaba ama oiraklabanina khudung chaba kaya amasu laklagani haiki. Mahaki wafam asi Prime Minister Modi na lokhatkiba leibak sinba tungna pangthokpa thauram ama oiriba Jammu and Kashmir gi Katrada leiriba naha singna makhoibu thabak pibagi che khusinabagi thauram amaga mari leinana Kiren Rijiju na Prime Minister gi thabak thauram sing adubu thangatpa fongdoragli.
Mahakna Kashmir kayarak hanna laklambagi wari paladuna mamangda chatpada thengnakhiba fibamsing aduga kumjar lising ani ka taramarigi matungda oiramliba fibam asiga yengnarubada ka hena ahongba leire hainasu fongdokhi. Parliamentary Affairs from Supariba Residu Article 370 abrogation tawdringagi mangoinana mafam aduda reservation policy sing adu chatnaba yaramdabani masida sunatana lengaki oiba central scheme kaya amasu mafam aduda yawba ngamkhidabani adubu Article 370 lokthokibadagi mafam aduda hana leiramdaba thabak kaya ama chathaba urakli makhatana Jammu and Kashmir gi chokot khongthangda matam pumbada lepli haiki. International news amuk pathok chari. Donald Trump na Russia gi President Putin ga Budapest unagani toramba summit cancel tawkhri. US ki President Donald Trump na Hungary gi konung Budapest Russia gi President Vladimir Putin ga unaduna summit ama pangthokani haina silamba adu cancel tawkhri. Trump na fongdoropagi matung inna mifamaduda Russia gi President Putin ga unabada afaba khongthang amata purakpa ngamloidabagi mami tarakpani hairi. Hauze laiba Ukraine gi lan asi loshina bagi negotiation kaya ama changsilakliba asigi fivum yengluraga kana balairoi haina mahakna fongdokhi. Trump na cancel torokpa summit asigi matangda Russia gi maikaidagi wafom amata fongdokpa laitri ningsingba yabadi Donald Trump gi maikaidagi summit adu cancel tawri haina fongdorakpa adu haukiba yumsakation numita White House ta NATO gi General Secretary Mark Rutte wari sanaraba matungda fongdorakpani. Mifam aduda makhoi anina Ukraine land gi matang da leiriba haujiki oiba fibam amadi Russia gi maikaidagi kadai fawbat khong thangzilakli haibana chingba wafum kaya khanaraba matungda Trump ka Putin ga unaba adu karigumba kana bayaba amadi lan adu loshin bayaba gi mami amata uraktabani. Masagi chahi humdraga mapan shuraba Donald Trump na Budapest summit adu cancel tawkraba atopa matam amadi atopa mafam amada Vladimir Putin ga unaduna wari sanabagi wafam aduda tokpa lekte haiki. Trump ki wafam asi US ki Treasury Russia gi mathakta anauba sanction kaya ama thamnanaba kangron lokhalakpagi matungda lakhibani. Russia gi maikaidagi nongmai kapa leptana lan loshinanabagi lokhatlakpa khongthang amata mawong maril taba oidri. US Treasury na anauba sanction sing adu Russia gi khwaidagi chawba thau gi company ani oiriba Rosneft amasung Lukoil amadi company ani asigi masasingbu target torokpani. Russia gi kanamida chawna sokadaba khongthang lokhatladuna USA amaji European Union gi leibak singna lan lepnanabagi akanba mawongda Putin da pressure piribani. Marak asida Ukraine gi President Volodymyr Zelensky na London da chatuna European leaders singa unaraga military gi mateng makha tana piraknaba wari sanaragani haiki. Indiana Indus Treaty suspend tawkraba matungda Taliban asu Pakistan da turel gi ising thingadori. Afghanistan da lengak pairiba Taliban singi maikaidagi handakta Pahalgam terror attack ki matungda Indiana Pakistan ga leinaba Indus Water Treaty adu suspend tawkraba matungda Pakistan da chenshilakliba maruoiba turel ama oiriba Kuna turel gi mathakta dam sing sajinduna ising chang adu hanta hangadori. Afghanistan ki Information Ministry ki maikaidagi fongdorakpada Taliban ki Supreme Leader Molawi Hibatullah Akhund Jadanam athuba matamda dam singadu sananaba khangalakre hairi. Information Ministry ki Muhazir Faharahina wafamadu social media post confirm tawraduna Supreme Leader adugi maikaidagi Ministry of Water and Energy da kudaktagi leibak aduda leiba company singi tanaduna dam saba haunaba khangalakhi hairi. Khongthang asi chayol kharagi mamangda Afghanistan amasung Pakistan anigi marakta yamna tenba oirabasu misi mina ka hena yaukhiba khuthoknaba thodok adugi matungda lakhibani. Adubu China na negotiator oiraga nongmai kapnabagi thabak adu makha takhidabani. Puna turel haina khangnariba asi Pakistan yorkba matamda Sikral turel haina khangnai hairiba turel asi glacier border da leiba Center Glacier dagi hauraga Afghanistan da Aramdugi mafam singda changsilakpani. Turel system asi Hingus mountain dagi un amasung glacier sing saudоклaba matungda uhalakpani. Taliban singasu Indiana regional oiba conflict singda isingi source sing asi bukulai oina season abagi mawongda handaki khongthang asi lokhalakpani.
पाकिस्तान अमसुंग अफगानिस्तान की मरक्ता मरुओइबा डुरान लाइन हाने खंगनरिबा लेबाक अनिगी टाइफून अदुगी सिक्योरिटी की मतांगदा चाउना चेतनबा लाक्लिबनी पाकिस्तान अफगानिस्तान दा टीटी पाइप मिलिटेंट संजफम पीबा अमदी योखटपगिदमक्ता मराल सीरी हारिबा मिलिटेंट सिंह अदुना पाकिस्तान की आर्मी पर्सनल कयादा अटैक चथबदा नतना अतोप थवोंग कया चथदुना लाक्ली अफगानिस्तान की फॉरेन मिनिस्टर नम इंडिया दा लाक्लंबा अदुगी मखा तारकपा ओइना थबक ओइनासु उरी अरोइबदा इजराइल ना वेस्ट बैंक लौशन बतारबदी यूएस सपोर्ट फंगलक्तबा याय हाइना ट्रम्प ना वार्निंग तौख्री यूएस की प्रेसिडेंट डोनाल्ड ट्रम्प ना हंदक जनरल ऑफ अमसुंग हमास मिलिटेंट सिंगी मरक्ता लान थोकनरंबा अदु सीजफायर लाउथोक्तुना होस्टेज पुमनमक थादोकनबगी वाफम माइपाकिबा अदुगी मखा तारकपदा करिगुंबा इजराइल ना वेस्ट बैंक हाइना खंगनरिबा मखोइना ऑक्युपाइड तौसिंदुना लैरिबा पैलेस्टाइन की मफम अदु लौशिननबा होटनरकलबदी यूएसए की हाना इजराइल दा पिरंबा मतेंग सिंग अदु फंगलक्तबा याय हाइना वार्निंग पीख्री वाफम असी डोनाल्ड ट्रम्प ना ममिंग लेरबा मैगजीन अमा ओरिबा टाइम गा उखनना उनबा अमगी रिपोर्ट ngaraang फोंदोखिबनी ट्रम्प ना मखा तारदुना करिगुंबा इजराइल ना वेस्ट बैंक पु लौशिनलबा होनरकलबदी अफबा फल फंगलोय महाकना अरब लेबाक सिंगदा असिगुंबा इजराइल की खोंगथांग असि लैरोय हाइना थाजब पिरंबनी मरम अदुना अरब लेबाक सिंगी माइकैदगी यामना चावना मतेंग फंगदुना लान असि लोशिनबा ngamkhiba अदु इजराइल ना अमुक थुगाइनबा होटनबा यारोय हाइखि थासिगी तरागा मंगादा ट्रम्प ना फोंदोखिबा वाफम अमदा करिगुंबा इजराइल ना असिगुंबा खोंगथांग चथरकलबदी यूएसए ना मखोइदा पीरिबा मतेंग पुमनमक मांगजगनी हाइखि ट्रम्प ना अरब लेबाक सिंगी मनुंग अमदा ओइरिबा सऊदी अरेबिया सिंग अब्राहम एकॉर्ड्स यावरबा यारी हाइना थाजबा थमलकली मसीना चाही असि लोशिलकपदा इजराइल अमसुंग अरब लेबाक सिंगा हाना लैररिबा मरी अदु नॉर्मल पुरकपा ngamgani हाइनासु फोंदोखि नॉर्थ ईस्ट विंडोना संदोक्चरिबा नुंगथिलगी पाव पातोक्चबा मतंग असिदा लोशिनजरे मिटिंग ताबिरिबा पुमनमपु अमुखसु हना खुरुमजरी।